Topa maruiba paukra namuk miyoi samaga yankaiga taruk positive oire mangana laikhidrei samaga humpuga mapana discharge tawkhrei saliba pung kunga mari asida Manipur miyoi samaga yankaiga taruk nauna COVID-19 na positive oire miyoi mangana laikhidrei ngasisu miyoi samaga humpuga mapana laisat asidagi phaduna discharge tawkhrei hairi ngasigi oinasu Imphal West miyoi nifuga manga positive oiba thengnare Health Department gi Additional Director su oiriba department asigi wangangloi Dr. Khoiram Sasikumar mangangna thadorakpa Zerol amana hai ngasi nauna positive oikiba miyoi samaga yankaiga taruk asigi manungda ani amadi Central Armed Police Force tagini apunba positive asigi manungda miyoi samaga yankaiga mari amadi travel history leitaba miyoi ngaktani hairi nauna positive oiraklabasing asi tharaga state asida COVID-19 ga apunba confirm case lising taraga taruka satrek humdraga tere sukre haujuk phawbada laisat asidagi phakiba migi masing lising taraga nithoiga songwaga humpuga nithoi sukre hauju active case ta lising mariga marfuga humdoi lairi ngasi laikhidaba miyoi manga aduri Susampuragi sei humdraga humdoirom suraba nupa ama district asimaktadagi sei yankhairom suraba nupa ama Sandeldagi sei yankhaiga mapan surabi nupi ama Imphal Eastagi sei yankhaiga mapanrom surabi nupi ama amadi Imphal Westagi sei yankhaiga mapal surabi nupi amane laikhidaba sing asi tharaga state asida COVID-19 na laikhidaba migi masing samaga kuntraga nithoi sukre hensu pauksisna makha tarakli atopa pau khara namu phata haudi hundokpada fine lobigi mahut midugi mayum mapado oina hundohansi Henry Manipur Urban Development Agency Muda amadi Imphal Municipal Corporation sinduna thasigi sajat kunthra phawba numit mapani sumna pangthokadaba Swachh Bharat Mission Urban Clean Imphal campaign ngasi mahut Minister Okram Henry ni Imphal gi khuramal kaithelgi samu mokhongna haudokre thoramaduda IMC gi Mayor L Lokeshwar amadi mahutki Director TS Harikumar su sarukyaki thoramado haudokladuna Minister Okram Henry na hai ai gi yumda amadi laikai da humdokpagi mahuta migi laikai da salaga phata haudi humdokpagi hainabi lairibasi thadokpiyu phata hauthi humthoknabagi mafam ama isana sinbiyu natragana mari lenabasinga tanaraga seminasi hana lairamba by law singasigi mahut anauba by law ama athubada semlaklagani miyamna mateng pangbiyu mafam sadana phata haudi humdokpada fine lobagi satnabi asi toklasi masigi mahut magi mayum mapad oina hundokhalasi madu oirabadi humdokliba miyu adu wakhal tagani khali fine di pithoklasu yai habigi wakhal ama khalaga lainabagum tawre maram aduna Imphal gi akoibigi mafam singda anauba kanglon khara chatnanaba seminasi hensu pauksiyesina makhatana phungdorakli atopa pawamana Indiana lepa wafamda NACN IM na satloi lepkhiba khongphamdagi hongloi NACN IM gi by manli oina phongba Nagalim Boys kauba chifong amada Indiana lepa wafamda NACN IM na satloi nagagi tuan ba phiral constitution amadi nagasing punsin ba haiba khongphamdagi hongloi hairi agency gi pawamana hai by manli oina phongliba chifong asigi matung ina India thamliba wafam sing asigi matangda nagana yesinaba tawroi naga integration ga mari lainana putholiba point 13 ki agreement adudi nagagi solution asi khuyek pinaba loibaga makhatana lehauriba issue asi nathaiduna laikhigadabagi mawongni point 13 ki agreement asigi manungda yawriba joint taraga humdoi asi nathainaba honaba yaningde NACN IM gi maiki digi hai madudi nagagi loop khara amadi naga political group khara na India lainga ki khong nonabagi mawongda yanaba puraknaba honabasi lebak thibani matam sangna laklibi issue asigi one thoktagi khenaba laigadawre karigumba waroi sinasi lakpada tunganba phiral amadi constitution yoroktrabadi malemgi miyamgi mamangda ikainingai oigani haujuk lairiba Modi na lusingba lainga asinasu naga miyamgi aningba khangna thabak tawrakani thajai hainasu makhatana phungdoki haina pauksi asina makhatarakli atopa pawamana minister oiba Phanglaktaba Brain Choirak-pani Blacky Langthabal Kendra gi MLA na minister oiba toklaba kansida mahakna phungdoraklibasing asidi Brain Choibaga pangkhakni haina MP gi political advisor Robin Blacky na paumisingna phungdokre BJP gi Langthabal mandal na sinduna Imphal gi kaibung maibamda pangthokpa pawgi mifam amada Blacky na hai India lengang na state asigi damak seng hawai sing subsidized rate phanghallu hairaga phanghanba haitaba haibisi minister adugi asoibani seng phangba phangdaba haibisi aina hairaga yaba natte miyamna khangadabani minister oiringai de kari tawrammi haibisi
ꯑꯩꯅ ꯍꯥꯏꯔꯒ ꯈꯪꯒꯗꯕ ꯅꯠꯇꯦ ꯏꯟꯗꯤꯌꯥꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯇꯧꯒꯗꯕ ꯊꯕꯛꯇ ꯃꯤꯑꯣꯏ ꯑꯃꯅ ꯍꯦꯛꯇ ꯈꯨꯠ ꯊꯤꯡꯖꯤꯟꯕ ꯌꯥꯕ ꯅꯠꯇꯦ ꯃꯗꯨ ꯈꯪꯗꯕ ꯃꯤꯑꯣꯏ ꯌꯥꯎꯔꯝꯂꯒꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯂꯪꯊꯕꯥꯜꯒꯤ MLA ꯌꯥꯎꯔꯝꯗ꯭ꯔꯕꯗꯤ MPꯒꯤ ꯚꯣꯠ ꯃꯁꯤꯡ 3 ꯈꯛ ꯐꯪꯂꯝꯒꯗꯕꯅꯤ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯀꯟꯗꯦꯝ ꯇꯧꯏ ꯍꯥꯏꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯆꯦ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ ꯑꯇꯣꯞꯄ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯃꯅ ꯉꯔꯥꯡ ꯑꯍꯤꯡꯗꯒꯤ ꯂꯦꯞꯇꯅ ꯆꯨꯈꯤꯕ ꯅꯣꯡꯅ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯏꯃꯥꯏ ꯋꯥꯔꯅꯤꯡ ꯂꯦꯚꯦꯜꯒꯤ ꯃꯊꯛꯇ ꯆꯦꯜꯂꯦ ꯂꯧ ꯈꯥꯎꯔꯒ ꯊꯝꯕꯁꯤꯡ ꯏꯁꯤꯡ ꯊꯨꯝꯖꯤꯟꯕꯗ ꯌꯥꯎꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯒꯤ ꯂꯦꯞꯇꯨꯅ ꯆꯨꯔꯛꯈꯤꯕ ꯅꯣꯡꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯝꯐꯥꯜ ꯃꯌꯣꯜꯗ ꯆꯦꯜꯂꯤꯕ ꯏꯝꯐꯥꯜ ꯇꯨꯔꯦꯜ ꯅꯝꯕꯣꯜ ꯇꯨꯔꯦꯜ ꯑꯃꯗꯤ ꯅꯝꯕꯣꯜ ꯇꯨꯔꯦꯜꯒꯤ ꯏꯃꯥꯏꯁꯤꯡ ꯋꯥꯔꯅꯤꯡ ꯂꯦꯚꯦꯜꯒꯤ ꯃꯊꯛꯇ ꯆꯦꯜꯂꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯗ ꯇꯨꯔꯦꯜꯒꯤ ꯏꯃꯥꯏꯁꯤꯡ ꯑꯁꯤ ꯋꯥꯔꯅꯤꯡ ꯂꯦꯚꯦꯜꯒꯤ ꯃꯊꯛꯇ ꯆꯦꯜꯂꯕꯁꯨ ꯑꯀꯤꯕ ꯊꯥꯛꯇꯤ ꯌꯧꯗ꯭ꯔꯤ ꯍꯥꯏꯅ ꯈꯪꯍꯜꯂꯛꯂꯤ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯋꯥꯔꯅꯤꯡ ꯂꯦꯚꯦꯜ 735.18 ꯃꯤꯇꯔꯒꯤ ꯃꯊꯛꯇ ꯍꯥꯏꯕꯗꯤ 733 ꯃꯤꯇꯔꯗ ꯆꯦꯜꯂꯦ ꯅꯝꯕꯨꯜ ꯇꯨꯔꯦꯜꯒꯤ ꯑꯣꯏꯅ ꯋꯥꯔꯅꯤꯡ ꯂꯦꯚꯦꯜ 734.185 ꯃꯤꯇꯔꯒꯤ ꯃꯊꯛꯇ ꯍꯥꯏꯕꯗꯤ 734.3 ꯆꯦꯜꯂꯦ ꯅꯝꯕꯣꯜ ꯇꯨꯔꯦꯜꯒꯤ ꯑꯣꯏꯅꯁꯨ ꯋꯥꯔꯅꯤꯡ ꯂꯦꯚꯦꯜ 739.8 ꯃꯤꯇꯔꯒꯤ ꯃꯊꯛꯇ ꯍꯥꯏꯕꯗꯤ 739.185 ꯆꯦꯜꯂꯦ ꯏꯔꯤꯜꯕꯨꯡ ꯇꯨꯔꯦꯜ ꯂꯤꯂꯣꯡ ꯇꯨꯔꯦꯜ ꯑꯃꯗꯤ ꯊꯧꯕꯥꯜ ꯇꯨꯔꯦꯜꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯔꯅꯤꯡ ꯂꯦꯚꯦꯜꯒꯤ ꯃꯈꯥꯗ ꯑꯗꯨꯃꯛ ꯆꯦꯜꯂꯤ ꯑꯃꯔꯣꯝꯗ ꯉꯔꯥꯡꯗꯒꯤ ꯂꯦꯞꯇꯅ ꯆꯨꯈꯤꯕ ꯅꯣꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯝꯐꯥꯜ ꯑꯃꯗꯤ ꯀꯥꯡꯄꯣꯛꯄꯤꯒꯤ ꯃꯐꯝ ꯈꯔꯗ ꯂꯧ ꯈꯥꯎꯔꯒ ꯂꯧꯕꯨꯛꯇ ꯊꯝꯕꯁꯤꯡ ꯏꯁꯤꯡ ꯊꯨꯝꯖꯤꯟꯕꯗ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯔꯤ ꯂꯦꯞꯇꯅ ꯅꯣꯡ ꯆꯨꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯦ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯔꯤꯂꯤꯐ ꯑꯦꯟड ꯗꯤꯖꯥꯁꯇꯔ ꯃꯦꯅꯦꯖꯃꯦꯟꯠ ꯃꯅꯤꯄꯨꯔꯒꯤ ꯇꯣꯜ ꯐ꯭ꯔꯤ ꯅꯝꯕꯔ ꯍꯥꯡꯗꯣꯛꯇꯨꯅ ꯊꯝꯂꯦ ꯍꯥꯏꯔꯤ ꯅꯝꯕꯔ ꯑꯗꯨꯗꯤ 1070 ꯈꯛ ꯅꯠꯇꯅ ꯑꯇꯣꯞꯄ ꯅꯦꯠꯋꯥꯔꯛꯅ ꯐꯣꯟ ꯇꯧꯕ ꯌꯥꯒꯅꯤ ꯍꯥꯏꯔꯤ ꯃꯁꯤꯒ ꯏꯔꯣꯏꯅꯅ SEOCꯒꯤꯁꯨ ꯇꯣꯜ ꯐ꯭ꯔꯤ ꯍꯥꯡꯗꯨꯅ ꯊꯝꯂꯦ ꯍꯥꯏꯔꯤ ꯅꯝꯕꯔꯅ 0385244341 ꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯆꯦ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯅ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤꯁꯤꯡ ꯅꯔꯁꯔꯤꯗꯒꯤ PhD ꯐꯥꯎꯕ ꯐ꯭ꯔꯤꯗ ꯃꯍꯩ ꯇꯝꯍꯟꯅꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯊꯕꯛ ꯄꯥꯏꯈꯠꯂꯨ ꯅꯤꯡꯉꯣꯜ ꯀ꯭ꯂꯕ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯦꯗꯃꯤꯁꯟ ꯇꯧꯕ ꯉꯝꯗꯕꯗꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯄꯒꯤ ꯐꯤꯚꯝꯗ ꯂꯩꯔꯦ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤꯁꯤꯡ ꯅꯔꯁꯔꯤꯗꯒꯤ PhD ꯐꯥꯎꯕ ꯐ꯭ꯔꯤꯗ ꯃꯍꯩ ꯇꯝꯍꯟꯅꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯊꯕꯛ ꯄꯥꯏꯈꯠꯂꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯕꯦꯇꯤ ꯕꯆꯥꯎ ꯕꯦꯇꯤ ꯄꯔꯥꯎ ꯊꯕꯛꯇꯣ ꯑꯣꯟꯊꯣꯛꯄꯤꯔꯣ ꯍꯥꯏꯅ ꯅꯤꯡꯉꯣꯜ ꯀ꯭ꯂꯕ ꯍꯩꯔꯣꯛꯅ ꯐꯣꯡꯗꯣꯔꯛꯂꯤ ꯅꯤꯡꯉꯣꯜ ꯀ꯭ꯂꯕ ꯍꯩꯔꯣꯛꯀꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯀ꯭ꯂꯕ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯣꯐꯤꯌꯥ ꯈꯨꯗꯣꯡꯕꯝꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯀꯣꯚꯤꯗ-19ꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯝ ꯁꯥꯡꯅ ꯂꯣꯛꯗꯥꯎꯟ ꯂꯩꯈꯤꯕꯗꯒꯤ ꯊꯕꯛ ꯁꯨꯔꯝꯕ ꯄꯨꯝꯅꯃꯛ ꯂꯦꯞꯈꯤꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯑꯆꯧꯕ ꯑꯋꯥꯕ ꯀꯌꯥ ꯄꯤꯗꯨꯅ ꯂꯥꯛꯂꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯂꯥꯏꯔꯕ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯖꯔꯤꯕ ꯏꯃꯨꯡꯁꯤꯡꯗꯅ ꯍꯦꯟꯅ ꯈꯝ ꯊꯦꯡꯅ ꯋꯥꯕ ꯄꯤꯗꯨꯅ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯚꯝꯗ ꯑꯀꯟꯕ ꯆꯩꯊꯦꯡ ꯄꯤꯕꯗꯒꯤ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯃꯆꯥꯁꯤꯡ ꯍꯧꯖꯤꯛ ꯀꯣꯂꯦꯖꯀꯤ ꯑꯦꯗꯃꯤꯁꯟ ꯇꯧꯅꯕꯒꯤ ꯁꯦꯜ ꯄꯨꯊꯣꯛꯅꯕ ꯂꯩꯇꯕꯅ ꯂꯨ ꯀꯣꯛꯄꯗ ꯂꯦꯟ ꯇꯥꯕꯒꯤ ꯐꯤꯚꯝꯗ ꯍꯥꯟꯅꯗꯒꯤ ꯑꯋꯥꯕ ꯀꯌా ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯛꯂꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯍꯦꯟꯅ ꯑꯋꯥꯕ ꯄꯤꯕ ꯑꯣꯏꯅ ꯑꯦꯗꯃꯤꯁꯟ ꯇꯧꯕ ꯉꯝꯗꯕꯗꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯄꯒꯤ ꯐꯤꯚꯝꯗ ꯂꯩꯔꯦ ꯅꯧꯅ ꯀꯣꯂꯦꯖ ꯇꯝꯒꯗꯕ ꯑꯃꯗꯤ ꯍꯥꯟꯅꯗꯒꯤ ꯇꯝꯂꯤꯕ ꯃꯈꯥ ꯇꯥꯕ ꯁꯦꯃꯤꯁꯇꯔ ꯇꯝꯅꯕ ꯑꯦꯗꯃꯤꯁꯟꯒꯤ ꯂꯨꯄꯥ 3,000ꯗꯒꯤ 5 ꯐꯥꯎꯕ ꯆꯪꯕꯅ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃꯗ ꯃꯆꯥ 3 ꯂꯥꯏꯔꯤꯛ ꯇꯝꯍꯟꯕꯗ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯇꯉꯥꯏ ꯐꯗꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯄ ꯇꯥꯔꯤ ꯑꯦꯗꯃꯤꯁꯟ ꯇꯧꯅꯕ ꯁꯦꯜ ꯈꯛꯇ ꯅꯠꯇꯅ ꯂꯥꯏꯔꯤꯛ ꯇꯝꯅꯕꯗ ꯍꯤꯔꯝ ꯀꯌꯥꯗ ꯁꯦꯜ ꯌꯥꯝꯅ ꯆꯪꯕꯅ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯌꯥꯝꯕꯗꯤ ꯃꯍꯩ ꯃꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯇꯝꯍꯟꯕꯤꯕꯒꯤ ꯃꯍꯨꯠꯇ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯌꯨꯝꯒꯤ ꯊꯕꯛ ꯀꯌꯥ ꯁꯨ ꯅꯣꯝꯗꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯤꯕꯅꯤ ꯂꯩꯉꯥꯛꯅ ꯅꯨꯄꯤꯁꯤꯡꯒꯤꯗꯃꯛꯇ ꯄꯥꯏꯈꯠꯂꯤꯕ ꯋꯦꯜꯐꯤꯌꯔ ꯁ꯭ꯀꯤꯝꯁꯤꯡ ꯑꯁꯤ ꯃꯃꯨꯠ ꯇꯥꯅ ꯈꯪꯖꯅꯕ ꯃꯍꯩ ꯃꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯇꯝꯕ ꯐꯪꯖꯅꯕ ꯏꯟꯗꯤꯌꯥꯒꯤ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯁꯤꯡꯗꯁꯨ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡ ꯅꯔꯁꯔꯤꯗꯒꯤ PhD ꯐꯥꯎꯕ ꯂꯦꯝꯅ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯊꯕꯛ ꯑꯣꯏꯅ ꯄꯥꯏꯈꯠꯈ꯭ꯔꯕꯅꯤ ꯂꯝꯗꯝ ꯑꯁꯤꯒꯤꯁꯨ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯡꯕꯨ ꯅꯔꯁꯔꯤꯗꯒꯤ PhD ꯐꯥꯎꯕ ꯂꯦꯝꯅ ꯃꯍꯩ ꯇꯝꯕ ꯉꯝꯖꯅꯕ ꯑꯊꯨꯕ ꯃꯇꯝꯗ ꯊꯕꯛ ꯄꯥꯏꯈꯠꯀꯗꯕꯅꯤ ꯃꯁꯤꯅ ꯂꯩꯉꯥꯛ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤꯗꯃꯛ ꯂꯦꯞꯂꯤ ꯍꯥꯏꯕ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯦ ꯍꯥꯏꯅ ꯂꯧꯖꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯆꯦ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯊꯦꯡꯛ ꯌꯨ